ngasi yaipharaba numit Library of Manipur gi ihan hana phongba lairik phonggi thoram masida tinbiriba khwai punukpu ikai khumna jaba uchaba golonana khurumjeri ngasigi lairik phongbagi thoram masida aibu saruk yananbagi damakta ningsingbirakhibi ichal manika ingudam amadi aina nungsina mama haina kaujaba aibi sarasnalini khundrambo haininga leitana thagachari amadi nonukchari aibi oja sarasnalini khundramga aiga ihan hana sakhangna jakhibasi Finding the Voices ki khuthang dagini thamoi lakanung dagi hairiba lairik asi chung phiran chana sem saraba ningsing wari ahingba memoir amani kana gumana memoir karino memoir karamna igani memoir lairik ki maramda khaning labadi sarasnalini ki khomdramgi thamoi lakanung dagi paba kanagani khalli lairik asi aibigi ahanba khutha oirabasu mai paklaba khui amani masigi maramdi aibina lairik pu paraga lairik pu thago najaraga nungai jaba amadi aibigi wahigi lechan sana semjinba lengsinba ngambagi heisingba asinani aibi asi masagi awa ana kayabudi ichang thauna mayok yaba ngambagi mathauna sienbi aduga kanagumbagi awa ana ururagana mathamoi pubangam dabi minungsi chawbi humanist amani masi mahaki ningsing wari gi lairi asida yauriba hospital gi lambi duda amasung aigi awun sanbi amubi hairiba ningsing wari sing asida mayek singna uba phangi panji jenglubada hairiba ningsing wari asimadi maibagi asengba saktam utliba surprise ending oiba phajaba wari ama cha amasu oire haina khanjai aina lairik asi loina paba ngamjadri lairik asida chaukan aina khara jenglaga madada thengnajarakpa aigi wakhalgi ithiladu phongdokjabani mathangdasu lairik asi soidana page haina khanjari pasu pagani aduga mayam punamaksu lairik asi pabiraga lairik asigi mahau lubiu hairaga ngasigi warol tentakpa warol asi matang asida loisinjare mayambu amuka hanna khurumjari